ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯤ ꯑꯃꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯏꯕ ꯑꯇꯦꯟꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯗꯦꯔꯤꯛ ꯅꯥꯎꯔꯩꯕꯝ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯄꯤꯕꯥꯁꯤꯡꯕꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯆꯥꯛꯀꯧꯗ꯭ꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯅꯈꯤꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏꯁꯨ ꯏꯆꯦꯁꯤꯡꯅ ꯆꯥꯛꯀꯧꯏ ꯏꯆꯦ ꯑꯍꯟꯅ ꯍꯥꯟꯅ ꯀꯧꯕꯤ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯤꯕ ꯎꯆꯤꯋꯥꯗꯅꯤ ꯅꯨꯃꯤꯠꯇꯨ ꯏꯆꯦꯅ ꯆꯥꯛꯀꯧꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯆꯠꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯆꯠꯄꯅꯤ ꯏꯆꯦꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯏꯕꯥꯏꯅꯗꯤ ꯍꯥꯏꯕꯅꯤ ꯅꯣꯏ ꯂꯩꯍꯟꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯂꯩꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯂꯒ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯃꯅ ꯈꯥꯝꯃꯒ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯉꯥꯎꯔꯒ ꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯏꯆꯦꯅꯕꯨꯗꯤ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯄ꯭ꯋꯥ ꯑꯍꯨꯝꯗꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯖꯩ ꯃꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯣꯏꯗ ꯏꯕꯥꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯁꯤꯕꯨ ꯍꯥꯏꯕꯗꯨꯗ ꯏꯕꯥꯏꯅ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯨꯄꯥ ꯃꯆꯥꯗꯕꯨ ꯀꯤꯕ ꯐꯥꯎꯅꯕ꯭ꯔꯅꯦ ꯐꯔꯦ ꯏꯆꯦꯟꯁꯤꯡꯅ ꯂꯩꯅꯤꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯌꯨ ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯥꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯏꯕꯥꯏ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯇꯩ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯈꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯗꯒꯤ ꯏꯆꯦ ꯏꯕꯥꯏꯅꯁꯨ ꯊꯦꯡꯂꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯄꯜꯁꯔꯗ ꯂꯥꯛꯄꯅꯤ ꯍꯥꯟꯅꯗꯒꯤ ꯒꯥꯔꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯊꯧꯅꯔꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯉꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯌꯦꯡꯕꯗ ꯍꯧ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯉꯛꯅꯔꯛꯏ ꯃꯁꯤꯒꯤ ꯒꯥꯔꯤꯁꯦ ꯄꯨꯡ ꯈꯔ ꯊꯧꯅꯔꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯏꯆꯦ ꯍꯣꯏꯗ ꯒꯥꯔꯤ ꯑꯗꯣ ꯀꯨꯏꯅ ꯈꯥꯝꯕ ꯑꯗꯨꯗ ꯄꯨꯡ ꯆꯥꯎꯔꯥꯛꯅ 9 ꯂꯣꯝꯒꯤ ꯆꯥꯡꯗ ꯈꯥꯝꯃꯒ ꯊꯝꯃꯤ ꯃꯔꯝꯁꯤꯅ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯏꯕꯥꯏꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯊꯦꯡꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯋꯥꯛꯁꯣꯞ ꯇꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯥ ꯀꯧꯒꯦ ꯃꯌꯨꯝꯗ ꯂꯩꯔꯝꯃꯗꯤ ꯑꯩ ꯂꯧꯔꯨꯒꯦ ꯋꯥꯛꯁꯣꯞꯇ ꯂꯩꯔꯝꯃꯒꯅ ꯋꯥꯛꯁꯣꯞꯇ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯣꯜ ꯇꯧꯈꯤ ꯀꯣꯜ ꯄꯥꯏꯔꯛꯑꯒ ꯏꯕꯥꯏꯅ ꯏꯇꯥꯎ ꯉꯁꯤꯗꯣ ꯆꯥꯛꯀꯧꯕꯒꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯃꯤ ꯂꯥꯛꯏ ꯃꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯏ ꯇꯧꯔꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯂꯩꯅꯥꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯏꯅꯒ ꯈꯥꯝꯃꯨꯔꯕꯗꯤ ꯍꯦꯛꯇ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ ꯃꯥꯜꯂꯦ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯁꯥꯎꯔꯅꯨ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯀꯣꯛꯀ ꯆꯤꯛꯄꯅꯦ ꯌꯨꯝꯗ ꯂꯩꯔꯦ ꯋꯥꯛꯁꯣꯞꯁꯨ ꯆꯠꯇ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯏꯕꯥꯏꯅ ꯏꯇꯥꯎ ꯅꯪ ꯍꯛꯆꯥꯡꯕꯨꯗꯤ ꯉꯝꯃꯝꯃꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯝꯇꯪꯗꯤ ꯏꯇꯥꯎꯅ ꯌꯦꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯁꯨ ꯑꯩ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯆꯒꯦ ꯏꯇꯥꯎ ꯑꯁꯣꯝꯅ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯋꯥꯛꯁꯣꯞ ꯇꯧꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯦ ꯌꯨꯝꯗ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯏꯇꯥꯎꯅ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯤꯔꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯀꯣꯜꯁꯨ ꯊꯝꯅꯈꯤ ꯏꯕꯥꯏꯅ ꯂꯧꯕ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯋꯥꯛꯁꯣꯞ ꯅꯨꯄꯥꯗꯣ ꯂꯥꯛꯂꯦ ꯑꯁꯨꯝꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯄꯨꯡ 5:30ꯁꯨ ꯇꯥꯈꯤ ꯏꯕꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯜꯁꯔꯁꯤꯔꯥ ꯌꯥꯗ꯭ꯔꯤꯁꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯧ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯥꯅ ꯁ꯭ꯇꯥꯔꯠ ꯌꯥꯗꯕ ꯈꯛꯇꯔꯥ ꯑꯇꯩꯗꯤ ꯀꯩꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯇꯩꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯁ꯭ꯇꯥꯔꯠ ꯈꯛꯇꯅꯤ ꯍꯧꯗꯕ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯐꯔꯦꯗ ꯁ꯭ꯇꯥꯔꯠ ꯈꯛꯇ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕꯅꯤꯗ ꯍꯥꯏꯔꯒ ꯁꯦꯝꯃꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯗꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯂꯦ ꯒꯥꯔꯤ ꯁꯦꯝꯂꯤꯉꯩ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ ꯒꯥꯔꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯏꯕꯥꯏꯅ ꯒꯥꯔꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ나 ꯑꯉꯥꯡꯁꯤꯡꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯈꯣꯏ ꯍꯥꯟꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯁꯤ ꯑꯗꯨꯒ ꯏꯇꯥꯎꯒꯤ ꯁꯦꯜꯁꯨ ꯄꯤꯔꯒꯦ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯑꯃꯨꯛ ꯊꯤꯟꯖꯒꯦ ꯏꯇꯥꯎ ꯍꯥꯏꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯏꯕꯥꯏꯒ ꯏꯆꯦꯒꯅꯁꯨ ꯆꯠꯂꯣ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯂꯦ ꯒꯥꯔꯤ ꯍꯦꯛ ꯊꯧꯔꯛꯄꯒꯗꯤ
ꯄꯨꯡ 6 ꯃꯈꯥꯏ ꯇꯥꯒꯗꯕ ꯃꯤꯅꯤꯠ 2-3 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯃꯈꯣꯏꯒꯤ ꯂꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤꯗꯤ ꯐꯅꯌꯥꯝꯅ ꯑꯗꯨꯝ ꯁꯥꯡꯅ ꯂꯥꯞꯅꯩ ꯀꯤꯂꯣꯃꯤꯇꯔ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯃꯤ ꯐꯅꯌꯥꯝꯅ ꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯎꯃꯪꯗꯧꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯕ ꯎ ꯉꯥꯛꯇ ꯍꯧꯖꯤꯜꯂꯒ ꯂꯩꯕ ꯂꯝꯕꯤ ꯃꯇꯦꯛ ꯑꯗꯨ ꯌꯧꯔꯦ ꯉꯁꯥꯏꯗꯤ ꯉꯜꯂꯤꯕꯅꯤꯔ ꯀꯩꯅꯣ ꯃꯤ ꯑꯗꯨꯝ ꯆꯠꯍꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒ ꯇꯥꯔꯦ ꯃꯤꯁꯨ ꯆꯠꯂꯝꯗꯕ ꯑꯗꯨꯗ ꯏꯁꯥꯗ ꯀꯩꯅꯣꯃꯗꯤ ꯐꯥꯎꯏ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯈꯔ ꯊꯧꯔꯒ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯃ ꯂꯩ ꯃꯁꯤꯒꯤ ꯂꯝꯂꯣꯡꯁꯤꯗꯅꯤ ꯋꯥꯏꯇꯤꯡ ꯁꯦꯠꯁꯤꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯂꯝꯂꯣꯡ 3 ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯌꯦꯠꯂꯣꯝꯗ ꯆꯠꯂꯒꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯣꯏꯔꯣꯝꯗ ꯆꯠꯂꯒꯗꯤ ꯀꯔꯤ ꯂꯝ ꯇꯥꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯤ ꯂꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯧꯔꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯅꯤ ꯍꯟꯅ ꯌꯦꯡꯗꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯗꯨꯃꯛ ꯊꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯀꯣꯛꯇꯁꯨ ꯈꯔ ꯈꯔ ꯉꯧꯏ ꯃꯥꯅ ꯒꯥꯔꯤ ꯈꯥꯝꯃꯛꯈꯤ ꯑꯩꯈꯣꯏ ꯈꯥꯝꯗꯤ ꯌꯥꯝꯅ ꯈꯥꯝꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯈꯥꯝꯈꯤꯕꯅꯤ ꯑꯍꯜ ꯑꯗꯣ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗꯤ ꯃꯥꯜꯂꯤ ꯄꯣꯂꯥꯡ ꯑꯃꯁꯨ ꯄꯥꯏ ꯉꯥꯔꯣꯕꯥꯛ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯒꯥꯔꯤ ꯈꯥꯝꯃꯕ ꯃꯇꯨꯡ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯑꯩꯈꯣꯏ ꯏꯉꯛ ꯉꯛꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯏꯆꯦꯅ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯀꯔꯤꯅꯣ ꯅꯨꯄꯥꯁꯨ ꯆꯥꯛ ꯀꯧꯅꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯍꯥꯏꯕꯒ ꯅꯪꯗꯤ ꯃꯥꯅ ꯃꯤꯑꯣꯏꯕꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦꯀꯣ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅꯒ ꯁꯥꯒꯠꯂꯒ ꯍꯥꯏꯕ ꯅꯠꯆꯗꯦ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯀꯔꯤꯅꯣ ꯏꯕꯣꯛꯇꯤ ꯃꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯋꯥ ꯉꯥꯡꯕꯗꯒ ꯇꯥꯏꯕꯪ ꯃꯤ ꯌꯥꯝꯅ ꯄꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯥꯅ ꯑꯃꯨꯛ ꯍꯥ ꯑꯩꯕꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯑꯩꯈꯣꯏ ꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯕꯣꯛ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯆꯠꯂꯝꯃꯒꯦ ꯑꯩꯕꯣꯛ ꯑꯁꯨꯝ ꯂꯩꯕꯤꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯃꯥꯅ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯣ ꯌꯥꯝꯅ ꯊꯦꯡꯉꯕꯅꯦ ꯑꯕꯣꯛꯇꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯁꯨꯁꯤꯡꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯨ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯤꯡꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯑꯕꯣꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯗꯒꯤ ꯀꯌꯥꯝꯅ ꯂꯥꯞꯄꯤꯕ ꯍꯪꯉꯨꯕꯗ ꯃꯥꯅ ꯌꯦ ꯌꯥꯝꯅ ꯂꯥꯞꯇ꯭ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯔꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯈꯔ ꯊꯧꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯌꯧꯔꯕꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏ 3 ꯏꯉꯛ ꯉꯛꯅ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯌꯦꯡꯅꯩ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯇꯜꯂꯕꯅꯦ ꯑꯕꯣꯛꯁꯤ ꯆꯠꯄꯁꯨ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯅꯣꯏꯗ ꯊꯤꯜꯂꯝꯃꯨ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤꯗ ꯏꯁꯨ ꯅꯣꯏꯕꯨ ꯇꯜꯂꯕ꯭ꯔꯥꯅꯦ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯟꯗꯦꯗ ꯑꯕꯣꯛ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯉꯥꯏꯔꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯀꯦ ꯇꯧꯏ ꯃꯁꯤꯗ ꯑꯩꯅ ꯑꯕꯣꯛ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯩꯅ ꯊꯤꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯨꯕꯗ ꯀꯥꯗꯤ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ 3 ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯅꯪ ꯊꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯅꯪꯅ ꯑꯍꯟꯅꯤ ꯅꯪꯅ ꯑꯣꯏꯅ ꯑꯕꯣꯛꯁꯦ ꯊꯤꯟꯕꯤꯔꯨꯔꯣ ꯍꯥꯏꯈꯤ ꯃꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯏꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯥꯎꯇꯣꯟ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯅꯤ ꯅꯪꯅ ꯑꯣꯏꯅ ꯊꯤꯟꯕꯤꯔꯨꯔꯣ ꯍꯥꯏꯈꯤ ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯑꯣꯏꯅ ꯊꯤꯜꯂꯨꯔꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯕꯣꯛꯁꯤ ꯊꯤꯟꯒꯦꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯍꯣꯏꯗ ꯅꯪꯅꯁꯨ ꯉꯁꯥꯏ ꯊꯤꯟꯕꯤꯒꯦ ꯍꯥꯏꯈꯤꯕꯗꯨꯕꯣ ꯍꯥꯏꯔꯒ ꯅꯪ ꯊꯤꯜꯂꯨꯔോ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯟꯕ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯕꯣꯛ ꯀꯥꯈꯠꯂꯛꯑꯣ ꯑꯩ ꯈꯔ ꯊꯨꯅ ꯊꯤꯜꯂꯝꯃꯒꯦ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯀꯥꯈꯠꯍꯜꯂꯤ ꯃꯇꯝꯁꯤꯗꯗꯤ ꯉꯁꯥꯏ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯀꯥꯎꯔꯣ ꯍꯥꯏꯅ ꯏꯟꯖꯜꯂꯛꯄꯗꯒꯤ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯃꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯇꯩ ꯃꯤꯅ ꯒꯥꯔꯤ ꯈꯥꯝꯃꯛꯑꯕꯗꯤ ꯈꯥꯝꯃꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯈꯝꯂꯛꯄ ꯇꯥꯔꯒꯗꯤ ꯅꯣꯏ ꯈꯥꯝꯃꯨꯅꯨꯀꯣ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯡꯁꯤꯡꯈꯤꯗꯦ ꯅꯥꯎꯇꯣꯟꯒ ꯑꯩꯈꯣꯏ ꯗꯥꯒꯗꯨ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯍꯧꯏ ꯑꯕꯣꯛꯇꯨ ꯀꯥꯈꯠꯂꯛꯂꯒ ꯑꯩꯁꯨ ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯔꯒ ꯁꯨꯝ ꯂꯥꯛꯏ ꯊꯧꯅ ꯑꯩꯅ ꯑꯕꯣꯛ ꯅꯪꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯆꯞ ꯆꯥꯕꯤ ꯍꯥꯏꯔꯛꯎ ꯈꯔ ꯀꯟꯅ ꯊꯧꯒꯦ ꯊꯦꯡꯉꯦ ꯇꯧꯕꯅꯤ ꯄꯨꯡꯁꯦ ꯄꯨꯡ 8:20 ꯇꯥꯔꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎ ꯍꯥꯏꯔꯨꯕꯗ ꯉꯁꯥꯏꯗꯤ ꯇꯞꯅ ꯉꯥꯡꯉꯝꯕ ꯑꯗꯣ ꯑꯩꯅ ꯍꯪꯉꯨꯕꯗꯨꯗꯗꯤ ꯃꯥꯅ ꯅꯪꯒꯤ ꯊꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯧ ꯌꯧꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯨꯔꯨꯝ ꯁꯣꯜꯂꯛꯈꯤ ꯑꯩ ꯃꯤꯍꯨꯟꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯑꯩꯅ ꯑꯕꯣꯛ
nang amta tumina lebiyu ai gari thoba ngamdre haibada mana karimata khumamdana tumina leikhi madudagi ai kharadi phai asum thorakpana lampak khara chawba ama lei pukri achawba ama su lei pukri atuki hek manakta mi poloi pham mang ama su lei lampak ka se hek jawpaka mana khamo yare yum yore hairaga kumki aina karino abo sidadi yum so mata leite lampak achawba sita kadai dagi yum no hangubada mana thokpa karimta hairam dabi kumtharaga lampak lomda tapna asum chatki mang adusu lambi asidagi uri mana asum chatkibado ai ngai hakti yengi mana chatkibado ai imagine ohori bani atei dadi chatte mang leiba aduki lambi aduda sumna chatki masitagi ai isa pakhatpa hemalakpataki gari aroipata yangna thoruga lakle asum thorokpana ngasai ki waiting set adusu yore mabani su phammaga lerami aina yoraga gari khami makoina karino asojamna kuirisibo nang kai da purage haidi masida aina yare satong o yum joraga loi hairage asomna haibetagi mabani su gari da tongakli aikhoi ahum gari do thauraga gari mutta tawdebida lakli pung mapan tadore yum jori sat gari thaujallaga yumda satchangi mabani na yum manungda changge tawi aina ngaikho sangkhiganu ngaikho ai ima thokhallake hairaga aina ima haiduna ima bu kowi ima ga babaga do taraduna pulap tholai ima ga babaga na ngasai na khoi thiba lakpa yarabani hairakhi ngasai aikhoi da lakpada ima na kol torokpani aikhoi na lae lambi da gari yadadana layure haibadagi makhoina su hoi lao hairaga kol thamna khibani aina imada khojule kham hana puthor u ima hairupata imana hai kaigi khojule kham no makhena yare se kheto u hairaga makhet piri maduda aina siyaroi dathuna puthoro khojule kham do asi haibadagi imana karinune isa yaimana ngasi khojule kham da adum harisibo masi kenuma toramani hairaga ngangaga lei maduda aina thuna puthoro haibadagi imado sangkhri aduga khojule kham do puthoro masitigi aikhoi pulap okthokraga yumda changlai asumna aikhoi pulap laiminari maruda aikhoi imungi mi amana kari tawrege ibungo hangakpada aina ngasidi ai kenoma tawi ima yamna ngakpa thodok ama thengnai minadi thajaroi haiki maruda imana mine thajadrabasu imana thajagani isagi wabo hairi aina ima ngasido ngasai halakpada isiga ibainagadi hairakpani sidagi sum thauraga khara sukpa lamlong ahum phangba ama leibani waiting set ama su leibani atai maphamdadi mine gari khamakpada adum khamu adubu haidu waiting set asidagi mine gari khamlaklabadi nakhoi khamu nuko hairakibani adubu aikhoi maphamdo loina kaunakhi aikoina adum khanghaudana gari thorokpada ngasai waiting set adudagi ahal oirabi hanubi ama khamakhi aikhoi kaimta khandana khamubani mana thilamu haibadagi aina thinki aina gari asum thorokpada lampak achouba ma leirami pukri achouba ma su leirami pukri asigi manakta yamna nakna mi poloi pham mang amasu lei hariba mafam masai yaubaga mana gari khamo hairakhi aina khamki mana kayamta hairamdana manglomgi lambi tuda sumna chakhi adu ubadagi ai mihun su khadrabani pakhatpana hemanki bana mitagi pisu tarakhi aina kapna gari kanna thorokhi mabani gi manak jawraga aina kapadu ubada mabani na nangdi kadai da purure haidana karimna reine aduda aina yare satlao yumda hairaga yumda laisini asumna hairubata imato yamna pakhatli hairi maruda aikoina kem taroida ima karisu khalunu haiki maduda imana hai kaige khalodoribano mangilaina isabu chiluraga nang chiluriba ahal hanubido manglai soidana oiramgani hairki masidagi imana ngasiti tummo hayeng hek nonganbaga imaga noi ahumga khangapokta amaiba amalei magi manakta chatlaga khoirumusi hairaga tumnari nongalaga khangapokta chatlaga lai khoirumuri jantra amamam su piri aikhoi ahum su pulap oja amaiba aduda khoirummaga halakhi asumna kaisu thudokpadi tawrakhirei numitugi thodokto ningsing lubata ngasisu isada swai lawba adumak phawri
ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯂꯝꯗꯤ ꯂꯣꯠꯁꯤꯟꯖꯔꯒꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ 2021ꯒꯤ ꯕꯥꯏꯕꯥꯏ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨꯋꯥꯏꯗꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯌꯔ ꯌꯥꯎꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯨꯂꯞ ꯆꯠꯂꯤ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯟꯕ ꯑꯩꯈꯣꯏ ꯇꯔꯨꯛꯅꯤ ꯅꯨꯡꯊꯤꯜꯗꯒꯤ ꯂꯥꯡꯕ ꯍꯧꯔꯦ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯧꯕꯅꯤ ꯉꯥꯅꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯅꯨ ꯁꯦꯝꯕ ꯍꯧꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯤ ꯑꯅꯤ ꯁꯨꯗ꯭ꯔꯦꯍꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯆꯍꯤ ꯍꯧꯔꯛꯄꯗꯅꯦ ꯉꯥꯅꯨ ꯆꯥꯗꯣꯏꯁꯦ ꯗꯁꯥꯅ ꯗꯁꯥ ꯄꯥꯡꯗꯕꯅꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯅ ꯐꯨꯔꯛꯑꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11 ꯀꯥꯔꯤ ꯑꯗꯨꯅ ꯃꯤ ꯌꯥꯝꯅ ꯈꯟꯅꯔꯛꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯨ ꯑꯃꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯇꯥꯅꯤꯡꯗꯦꯍꯦ ꯕꯤꯠ ꯍꯥꯠꯄ ꯊꯕꯛ ꯍꯣꯏ ꯈꯔꯗꯤ ꯇꯧꯕꯅꯦ ꯃꯈꯣꯏꯁꯨ ꯑꯗꯣ ꯑꯩꯒꯤꯗꯤ ꯅꯣꯏ ꯂꯩꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯉꯥꯅꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯊꯣꯡꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗ ꯑꯩꯒ ꯍꯦꯅꯔꯤꯒ ꯈꯨꯟꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛ ꯐꯨꯜ 3 ꯂꯧꯔꯛꯏ ꯍꯦꯅꯔꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯃꯟꯗ꯭ꯔꯣ ꯑꯩꯅ ꯈꯔꯨꯡꯅꯦ ꯈꯔꯨꯡ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯣꯟꯕꯨ ꯀꯣꯟꯅꯔꯣꯏ ꯍꯦꯅꯔꯤꯅ ꯍꯣꯏꯗ ꯂꯧꯁꯤꯜꯂꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯠ ꯄꯨꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯄꯨꯟꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯎꯕ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯣ 이bungo ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯜꯂꯁꯦ ꯍꯥꯏꯔꯤ ꯃꯈꯣꯏꯁꯨ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯤ ꯌꯥꯝꯅ ꯏꯪꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯊꯧ ꯍꯥꯏꯕ ꯀꯅꯥꯃꯠꯇꯅ ꯌꯥꯅꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯊꯅꯝꯃꯁꯤ ꯍꯥꯏꯅ ꯊꯅꯝꯂꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯁꯤ ꯍꯥꯏꯅꯗꯨꯅ ꯈꯣꯡꯅ ꯊꯣꯛꯂꯛꯂꯝꯃꯤ ꯉꯁꯥꯏ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕ ꯑꯗꯣ ꯆꯤꯟꯗꯨꯡ ꯏꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯊꯦꯡꯅꯔꯤ ꯑꯩꯈꯣꯏꯗꯤ ꯌꯨ ꯈꯔ ꯊꯛꯈꯤꯕꯅ ꯉꯥꯎꯔꯤ ꯃꯈꯣꯏꯗꯤ ꯊꯛꯇꯕ ꯃꯥꯜꯂꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯍꯦꯅꯔꯤꯗꯣ ꯃꯈꯣꯏꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯎꯔꯤ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯈꯔ ꯐꯨꯔꯕꯁꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯐꯖꯅ ꯐꯨꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨ 5ꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯑꯇꯩꯗꯤ ꯌꯨ ꯉꯥꯎꯕꯣꯏ ꯋꯥꯕꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯥꯀꯟꯗꯅ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯐꯣꯟꯗ ꯌꯦꯡꯂꯨꯕꯗ ꯏꯃꯥꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯀꯣꯜꯗꯣ ꯁꯠ ꯄꯥꯏꯈꯠꯂꯤ ꯏꯃꯥꯅ ꯋꯥ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯜꯂꯤ ꯏꯃꯥ ꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯂꯥꯛꯑꯒꯅꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯍꯦꯅꯔꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯩꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯀꯣꯜꯁꯨ ꯊꯝꯈ꯭ꯔꯦ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯍꯧꯒꯠꯂꯣ ꯚꯥꯏ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯋꯥꯡꯕ ꯍꯦꯅꯔꯤꯗꯤ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ ꯑꯩꯅ ꯑꯁꯤ ꯕꯣꯔꯣꯏ ꯃꯅꯥꯛꯇ ꯆꯪꯈꯤꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯊꯥꯟꯗꯨꯅ ꯊꯤꯔꯤ ꯃꯗꯨꯗ ꯍꯦꯅꯔꯤꯗꯣ ꯇꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯆꯧꯕ ꯒꯥꯔꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯕꯕꯥꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯈꯤꯗꯦ ꯑꯩꯈꯣꯏ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯦꯅꯔꯤꯒꯤ ꯕꯕꯥꯁꯨ ꯂꯥꯛꯂꯦ ꯍꯦꯅꯔꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯋꯥꯡꯕ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯕꯕꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯅꯆꯥꯅ ꯍꯥꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯍꯦꯅꯔꯤꯕꯨ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯁꯨ ꯀꯥꯈꯠꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯦ ꯍꯦꯅꯔꯤꯗꯣ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯕꯕꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯃꯗꯨꯗ ꯍꯦꯅꯔꯤꯒꯤ ꯕꯕꯥꯅ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯅ ꯌꯨ ꯊꯛꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯈꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯍꯥꯏ ꯑꯗꯨꯕꯨ ꯕꯕꯥꯅ ꯗꯣꯛꯇꯔꯅ ꯌꯥꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕ ꯀꯧꯁꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯕꯕꯥꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯕꯕꯥꯅꯁꯨ ꯈꯔ ꯉꯥꯡꯂꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯉꯁꯤꯒꯤꯗꯤ ꯍꯦꯅꯔꯤ ꯍꯣꯏꯗ ꯂꯩꯔꯣ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯜꯕꯒ ꯕꯕꯥꯁꯨ ꯂꯥꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦꯅꯔꯤꯅ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯛꯇꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯍꯦꯅꯔꯤꯒꯤ ꯕꯕꯥꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ
ꯑꯩꯒꯤ ꯕꯕꯥꯁꯨ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯅꯔꯤꯒꯤ ꯕꯕꯥꯗꯣ ꯑꯃꯥꯏꯕ ꯄꯨꯔꯒ ꯂꯥꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯡꯁꯦ ꯂꯥꯏ ꯑꯣꯛꯅꯔꯦꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯤꯡ ꯂꯦꯛꯂꯨꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯤꯗꯒꯤ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯅꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯗꯣꯛꯎꯔꯅꯨ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯅꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯇꯝꯕꯗ ꯑꯩꯒ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯕꯣꯔꯣꯏ ꯃꯈꯣꯡ ꯌꯧꯔꯛꯄꯗꯗꯤ ꯑꯩ ꯂꯩꯔꯝꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯣ ꯂꯥꯟꯕꯗ ꯇꯨ ꯆꯨꯡꯕ ꯑꯀꯤꯕ ꯐꯥꯎꯕ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯍꯛꯆꯥꯡꯗ ꯐꯥꯎꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯀꯥꯔꯤ ꯋꯥꯔꯤ ꯑꯁꯤ 2022ꯒꯤ ꯂꯝꯇꯥ ꯊꯥꯡꯖ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯄꯔꯁꯥꯟꯇ ꯀꯧꯖꯩ ꯑꯩꯒꯤ ꯁ꯭ꯀꯨꯜꯅ ꯅꯣꯡꯄꯣꯛ ꯃꯍꯩꯀꯣꯜꯗ ꯇꯝꯃꯤ ꯄꯔꯁꯥꯟꯇ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯃꯗꯤ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯩ ꯅꯣꯡꯃ ꯑꯩꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯤ ꯃꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯆꯂꯥꯝꯕꯅ ꯚꯥꯏ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯆꯠꯇꯣꯏꯁꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯤꯡꯖꯃꯩꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯆꯠꯇꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯏ ꯃꯗꯨꯗ ꯗꯤꯄꯛꯅ ꯑꯩꯒꯤ ꯇꯨꯡꯂꯣꯝꯗ ꯇꯣꯡꯉꯤ ꯑꯗꯨꯗ ꯗꯤꯄꯛꯅ ꯚꯥꯏ ꯌꯥꯝꯅ ꯊꯦꯡꯉꯗꯤ ꯍꯜꯂꯛꯀꯨꯝꯁꯤꯀꯣ ꯃꯗꯨꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯏ ꯍꯧꯖꯤꯛ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯃꯔꯗꯤꯄꯥꯎꯅ ꯄꯣꯔꯛꯄ ꯑꯆꯥꯄꯣꯠ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯈꯤ ꯃꯗꯨꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯁꯥꯎꯂꯤꯟ ꯀꯣꯡꯐꯨ ꯋꯨꯁꯨꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯏ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯤ ꯈꯔ ꯂꯝꯄꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯒꯦꯡ ꯁꯥꯕ ꯀꯥꯡꯕꯨꯒ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯁꯥꯎꯔꯒ ꯑꯩꯈꯣꯏꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯗꯤꯄꯛꯅ ꯚꯥꯏ ꯉꯁꯤ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯕꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯒꯥꯔꯤ ꯑꯗꯣ ꯅꯨꯡꯁꯤꯠ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯑꯝꯃꯤꯁꯤꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯗ ꯆꯂꯥꯝꯕꯅ ꯚꯥꯏ ꯌꯥꯔꯦꯁꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯠ ꯍꯥꯟꯐꯝ ꯊꯤꯔꯨꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯊꯤꯕ ꯆꯠꯂꯤ ꯄꯨꯡꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯄꯨꯡ 7 ꯇꯥꯒꯗꯧꯔꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯄ꯭ꯔꯤꯇꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯏꯆꯦꯅ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏ ꯍꯜꯂꯛꯀꯦ ꯇꯧꯔꯤꯌꯦ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯌꯥꯎꯔꯝꯗꯗꯅ ꯍꯥꯟꯒꯦ ꯇꯧꯔꯤ ꯃꯁꯤ ꯍꯥꯜꯂꯒ ꯑꯩ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯃꯤ ꯃꯗꯨꯗ ꯅꯨꯡꯁꯤꯠ ꯍꯥꯟꯐꯝ ꯑꯗꯣ ꯌꯧꯔꯦ ꯒꯥꯔꯤ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯍꯥꯜꯂꯤ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯈꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯩꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒ ꯑꯣꯏꯕꯅꯤꯅ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤ ꯃꯗꯨꯗ ꯗꯦꯈꯟꯅ ꯚꯥꯏ ꯄꯔꯁꯥꯟꯇ ꯒꯥꯔꯤꯗꯣ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯊꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯒꯥꯔꯤ ꯑꯗꯣ ꯀꯟꯅ ꯊꯧꯕ ꯍꯧꯔꯛꯈꯤ ꯄꯨꯡꯁꯨ 10 ꯇꯥꯗꯧꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯤꯗꯣ ꯌꯧꯔꯤ ꯃꯗꯨꯗ ꯑꯩꯅ ꯂꯥꯛꯄꯅ ꯃꯤ ꯃꯨꯁꯨꯛ ꯃꯨꯕ ꯋꯥꯡ ꯆꯥꯎꯔꯕ ꯍꯨꯏꯔ ꯃꯤꯔ ꯈꯪꯗꯕ 3ꯈꯛ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯊꯥꯗꯣꯛꯂꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯆꯥꯔꯒ ꯂꯩꯕꯗꯣ ꯑꯩꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯑꯩꯅ ꯚꯥꯏ ꯁꯣꯃꯄꯥꯁꯦ ꯆꯠꯂꯒꯨꯝꯁꯦ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯗ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯃꯗꯨꯗ ꯑꯕꯤꯅꯥꯁꯅ ꯒꯥꯔꯤꯒꯤ ꯃꯩ ꯊꯥꯟꯕꯗ ꯂꯥꯞꯇꯛꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯝꯕꯤꯒꯤ ꯃꯝꯂꯤ ꯇꯧꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯩꯅ ꯏꯁꯣꯔꯕꯨ ꯅꯤꯡꯕ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯤ ꯑꯩꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯁꯨ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯥꯏꯗ ꯁꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ
अखोई की तुंगलोमदा लापतकना मी मयाम अमा वारी सारगा लापगी मखोन ताकी अमदी अखोईदा नुकुप लेंगोई जासिलकपदौना इसादा फाउखी अमदी अखोई के अकोइपदा मीना चेनबगी मखोन कीरब कया से तौरखी मदुदा कीना गाड़ी स्टार्ट तौखी हंतकती गाड़ी अदो स्टार्ट होरी मस्ती अखोई युमदबु यौरबदी हाइदुना गाड़ी कन्न थौरखी मदुदा आइना गाड़ी की साइड ग्लास ता येंगलुबदा मुसुक मुबा मीगी सबान मानबा वांग चौरब मयाम अमा तानरकपदो उखी यामना मयेक सेंगदी उब नत्ती ममी सामी ओइना उखिबनी मस्दी अखोई गाड़ी अदो यांगना थौरखी मस्दी के असुम लापदा अविनाशना भाई मयाम मतम से थेंगनी अदुना ngasidi अखोई की युमदा ओइना लेक्लसे अखोई की इमा इपासु थबक अमगी ड्यूटी चटखी आसी हाइदुना गाड़ी तो असुम थोरकपना अविनाश की युम बिजौरी गाड़ी अदु खामदुना इमुंगदे हेक चंगलकपगा मुसुक मुबा मियामा लेपतुना लेरमी मदुदा अखोइना कीदुना कन्ना लाउखी मदुदा मुसुक मुबादुना होय आई साम सुंदरनीने हाइरखी मदुदा आइना टॉर्च लाइट कापसिलगे येंगी मदुदा साम सुंदर ओइरमी आई कीबा खरदी फारी मदुदा जॉनसन ना बाय नंग मतम सादना फागी तौहे आसी हाइदुना अखोई नुमिनरी मसिदिगे अखोई चाक अदो परप साथोक्तुना तुमनबा सेम साई आई अमदी इमानबसिंगसु युमदा ngasidi इमानबगीदा अहिंग लिकलगलनी हाइख्री असमना तुमनबा सेम सारिंगै अखोइना तुमगे हेक तौबगा येना खादा मी चटपगी मखोन अमदी मी अनिना मुरुम सोंदुना वारी सानबगी मखोन मी चेनबगी मखोन अमदी युमथक्ता मी चटपा अमदी पुंगजान थिनबगी मखोन कीरबा कया से तौरखी मदुदा अखोई हयेंग अमाइबा अमा कौबसी हाइदुना अखोई कीना नोंगानबा ngairi तमनबगी मखोंदुना आई तुमथब सुया यारमदी मरुदा आइना थेमगा तुमथै मसिदगी मतमदो असुम हौखिदुना हौजिक्ति नोंगाली अखोई अमाइबा अमा कौरुसी हाइदुना अमाइबा अमा कौबा चटखी हौजिक अमाइबा अदो पोरकली मदुदा लाई खोयरमबदा संगतपा पोलम सिंग पोरक्तुना अमाइबदा पीरी अदुदा अमाइबना नोइना ngarang थिंगरकपसिंगदो अइंगोंदा तम्मु हाइरकपदा अखोइना तमी मदुदा सुखेना बाय सामसुंदरदी हाइरगा रोनाल्डो न कौबा चटपदा सामसुंदरदी माना यामना पामजबा किंगकोंग हारिबा सिनेमा दो यिंगगा लेरमलै मदुदा जॉनसन ना थीना चैरमी अदुदा माइबना यारे आई लाई खोयरम थोके हाइरगा खोयरमी मदुदा अमाइबना अखोइदा लैवा सोंदुना इसिंग असेंबा अखोइदा इसिंग साइरई अदुदा अमाइबना मंत्र कया सोंदुना येंबदा अमाइबा अदुना सुमना हाइरई नोई ngarang कदाइदा चलुई हाइरई मदुदा चलामबना ओजा माइबा ngarang अखोइ सानबा चलुबनी अदुदा अखोइ क्लास की मी खरगा खनबदगी साउदुना मोइना गाड़ी नुक्सि थादो अमिनी मदुदा मिरदु पाउना ओजा माइबा अदुदी ngarang अखोइना थिंगरपदो लाई अमत खोइरम थोपियुबा हाइखी मदुदा अमाइबा अदुना हाइरई नोइना ngarang थिंगरपदो अतै कनासु नतेने सारोइ ngaroi layam फत्तबा ngaktani आ कैसु किरुनुदा इसा सिंगसिदी कका तौगे आई लेरिबसिदी हाइरगा लाई खोइरमबा होरई मदुदा अमाइबना येन अमुबा अमा पोरउ हाइबदगी मयाम क्वेश्चन चिनदुना येन अमुबा अमा पोरकई मदुदा अमाइबना मंत्र सोंदुना येन अदो मकोक कखतुना येन अदो थादोख्रै अदुदा अमाइबना असुमना हाइरई नोय दसा पांगदी हयेंग खैदी अथेंग अममदा चलुरुनुको हाइरम लगा अमाइबा दो सटखी मरुदा ngarang खनखिबा मी मरी अदो आइना मखोई की ममा मपा मसेदा ताथोकपदगी मखोई मयामना थीना सैखी मदुदा नुपा मरी अदुना अइंगोंदा चंगसेललगा खुद थागे तौरई मदुदा मखोई की ममा मपाना मखोई मरी अदो थीना सैखी मसिदगी मखोई मरी अदुना हयेंग खैदी तौररोय हाइदुना अइखोई इमानबा ओइना तिनरी मखोई हौजिक्ति ज्ञान तारी अइखोइदा अयेपा पिरमबादुसु पीखिद्रै वारी सिंगसी मतंग असिदा लोइजरी वारी सिंगसीदा वहाई वता असोइबा यावरबसु ताबिरिबसिंगना पुक्चल चाउना ngaकपिगनी मयामबु अरोइबदा मखल मथेल मणिपुर चिनना अमुक्का हन्ना इकोकनोना खुरुमजरी।